Nangai punsi da ko mioi amamam adum leramgani ba nangna thaba message kakse phat launa reply halakani ba nangna tawbo call kakse phat launa matam bunda paikhalakani ba ekoi madugma mioi ado mamal thamdeba mamal thamdaba mioi me ama yawi ba madugma mioi aduna nangi message nangi call paikhalakli ba do nangbu nungsibagi nangbu khanjabagi nangbu mamal thambagi ni ba nangi punsi da matam ama sulakani ba kariguma matanda nangna mioi adugi ko mamal thamdana chatlaba matam ama lakani ba mioi ba aduna ko nangondagi yamna lapna lapthokna chatkraba matungda da khakda da ko mioi ba adugi ko mamal masak khanglakani ba maram masina ko nangi punchida karigumba madugumba mioi ama leiraba ko mioi ba do matam pumbada mamal thamduna nungsibiduna chatluba yamna tangba mioi ni ba madugumba mioi ado. Hey guys, ngasi suwaina fajakraba wari ama puduna lakjariba ngasigi wari ase ningthau amasung magi senapati gi wari ni ba senapati asina ningthau asigi seba tawrakliba se sahi 10 phareba ko aduga ningthau asina ko hui 10 khak loiba hui 10 ase yam thina sathiba hui 10 ase loibagi maram ase magi khunai asida phattaba thabak tawbo mioi singche pharaga sibagi chairak pibagi damaktani ba hui asida thajalaga ko hui aduna chiklaga hatok hanmani ba mioi singdo haibadi phattaba thabak tawbo mioi singche mataw asumna tawbadagi magi senapati asina suko suoiduna ko thabak ama tawkhibani ba soiba thabak ama maram asina ngasagi ningthau asina senapati asisu ko sibagi chairak pibani ba piraba kanda ngasagi ningthau asina haibani ba senapati asisu hui adugi mafamda puduna chatkhro haina mata asida ningthau aduna hangbani ban senapati aduda nangi aloiba nangna tawjaningba karigumba khara leiragadi haijaningba khara leiragadi nang hayu yagani masi haibani ba masi haraba kanda ngasagi senapati ado maduna hairakpani ba ningthau nangna ingonta sibagi chairak piribase kari sukaide aduma aigona numit 10 khaktangi matam piwaina masi haraba kanda senapati aduna chahi 10 ningthau adugi seba tawduna lakpani na ningthau aduna yareba hoi hairaga ngasagi senapati ado numit 10 sureba ko suraba kanda ngasagi senapati ado hui adugi leiba mafam aduda puduna hui loiduna leiriba mafam aduda ko senapati ado injanmani ba injalaba kanda ko ngasagi sathi khraba hui singdo aduna senapati aduda chikteba bida senapati aduga ko sanaraga ko senapati aduda hui singduna lekla khol aduna tawbani ba ko yamna haibadi ko senapati aduda khongge chikke khotke karishim tawde yamna friendly oiba ka yam close oina tawbani ba madu orba kanda ko ningthau aduna haibani ba karino masigi hui achidi hui asina nangonda chiktri basigi maram ase karino masi harakpada ko senapati asina khumlakpa wahai ase miyamunna tawbo senapati asina harakpani ningthau aduda yengu ningthau aina ningthau dagi ko numit 10 khak matam lawibado numit chuppa aina second ama kangnabida hui asigi ko seba tawduna hui asibu irujabiduna magi chaba thakpa tawduna seba tawduna honajabani maram asina ngasi hui asina aibu yaraduna aibu masak khangladuna aise kanano masak khangbadagi mana aibu chiktabani hui asina numit 10 da aise masak khangli aina haijaning bai babu ningthauda aina ningthaugi mafamda chahi 10 thabak tawduna lakpase ningthaugi seba chahi 10 tawduna lakpase masidaisida ningthauna aibu masak khangbide adumapu numit 10 khaktang aina hui asigi seba tawbada hui asina aibu masak khangba ngamle masi haraba kanda ko ngasagi ningthau ado gyan tareba ngasagi senapati aduda sibagi chairak pibado pidreba ekhoi noi gi punsida ko masigumba kya ama thoiba haibadi nangai gi punsida nangi close friend nangi yamna luna tinajaba marup khangde thangnaba mioi khangde ko nanga mutang khanduna yenguba nangi punsida matam pumbada nangi phanana ba khakta khanduna lakpa kanagumbi ama mana karigumba ama soigibadagi nakoi se kauna dare phuna duna leire khallasiba ko mioi ba du ngapi pham thoktabraba soiba ba soibase tamba ngamdeba nang namagi punsida ko nangi phana nama tawkiba mayam singdodi ko matang aduda kauthokani ba aduga mana karigumba ama suoraduna phattaba haibadi ko tahoyodaba ama tawbadagi maduna maram oiraga na khoyani kaunadana khotuna leibado madu phatteba aikhoi hainaba leiba ko maral leiba mi chama thadoklaba su ko maral leitaba mioi ama haibadi ko chairak piba yaroi haina mataw asumna ko nangi punsida kanagumba amana nangi phanan nama khakta matam pumbada khanduna lagliba mioi aduna soiraduna karigumba soiba thabak ama tawbana maram oiraga mioi ba duga nang connection relation kaunadana khana chainaduna leibado pambraba madugumba leiragadi ko mioi ba do ngakpeuba soiba se mioi bagi hauna sani ba nangonda su nangi punsida su nangna su soigiba kya ama leiramgani ba maram asina matam pumbada ko ngakpi ba tamuba masi haraga ngasi wari ase mata asida loisinjare kariguma wari asina nungai bi bethoklagadi miyamna khangbirubadani nungsibiduna channel ase subscribe tawiramu thengna segi mathangi video da bye bye.